ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯝ ꯌꯦꯡꯕꯤꯔꯤꯕꯁꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅꯤ ꯃꯔꯨꯡ ꯍꯨꯅꯒꯤ ꯊꯧꯔꯝꯗ ꯀꯦꯇ꯭ꯔꯃꯤꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯈꯟꯅꯒꯗꯧꯔꯤꯕ ꯃꯇꯥꯡ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯉꯝꯈꯩ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯤꯉꯩ ꯆꯩꯔꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣरिꯌꯦꯜ ꯀꯥꯎꯟꯁꯤꯜꯁꯤꯡ ꯑꯩꯈꯣꯏ ꯀꯥꯎꯟꯁꯤꯜꯁꯤꯡ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯗꯤꯃꯥꯟ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯃꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯆꯪꯁꯤꯜꯂꯤꯕ ꯃꯔꯨꯑꯣꯏꯅ ꯀꯣꯀꯣꯃꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯄꯤꯁ ꯑꯦꯀꯣꯔꯗꯀꯤ ꯋꯥꯔꯣꯏꯁꯤꯟ ꯂꯥꯛꯄ ꯃꯇꯝꯗ ꯅꯥꯒꯥ ꯇꯦꯔꯤꯇꯣरिꯌꯦꯜ ꯀꯥꯎꯟꯁꯤꯜ ꯁꯦꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯗꯤꯃꯥꯟ ꯀꯌꯥ ꯑꯃ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ ꯉꯔꯥꯡꯃꯛ ꯆꯨꯔꯆꯥꯟꯄꯨꯔ ꯃꯥꯏꯀꯩꯔꯣꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇ꯭ꯔꯥꯏꯕꯦꯜ ꯐꯨꯔꯨꯞ ꯃꯥꯄꯟꯂꯣꯝꯅ ꯄꯨꯟꯁꯤꯜꯂꯒ ꯑꯆꯧꯕ ꯔꯦꯂꯤ ꯑꯃ ꯖꯣꯂꯦꯟ ꯇꯦꯔꯤꯇꯣरिꯌꯦꯜ ꯀꯥꯎꯟꯁꯤꯜ ꯁꯦꯝꯕꯒꯤ ꯗꯤꯃꯥꯟ ꯑꯃ ꯂꯥꯛꯈꯤꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯂꯥꯛꯈꯤꯕꯅꯣ ꯑꯗꯨꯒ ꯃꯁꯤ ꯃꯅꯤꯄꯨꯔꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ 36ꯇꯒꯤ ꯍꯦꯟꯅ ꯈꯨꯟꯗꯥꯕ ꯑꯁꯤꯒꯨꯝꯕ ꯂꯝꯗꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯀꯥꯎꯟꯁꯤꯜ ꯀꯌꯥ ꯑꯃ ꯁꯦꯝꯃꯛꯄ ꯍꯥꯏꯕꯁꯤ ꯃꯁꯤꯅ ꯀꯔꯤ ꯊꯣꯛꯍꯟꯕ ꯌꯥꯕꯒꯦ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯨꯡ ꯍꯨꯠꯅ ꯈꯟꯅꯅꯕ ꯉꯁꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯁꯤ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯍꯦꯛ ꯐꯝꯕꯤꯔꯤꯕ ꯑꯁꯤ ꯗꯤꯑꯦꯝ ꯀꯣꯂꯦꯖꯀꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯑꯔꯥꯝꯕꯝ ꯅꯣꯅꯤꯅꯤ ꯑꯍꯥꯟꯕꯗ ꯑꯣꯖꯥ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯃꯊꯪꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯁꯤꯅ ꯏꯝꯐꯥꯜ ꯇꯥꯏꯝꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯪꯂꯤꯁꯀꯤ ꯄꯥꯎꯆꯦ ꯑꯃ ꯑꯣꯏꯔꯤꯕ ꯍꯥꯏꯔꯤꯕ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯏꯗꯤꯇꯔ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯔꯤꯡꯀꯨ ꯈꯨꯃꯨꯛꯆꯝꯅꯤ ꯇꯥꯃꯣꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯃꯊꯪꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯁꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯅꯨꯡꯇꯤꯒꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯔꯤꯕ ꯄꯣꯛꯅꯐꯝ ꯗꯦꯜꯂꯤꯒꯤ ꯏꯗꯤꯇꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯒ ꯔꯣꯕꯤꯟꯗ꯭ꯔꯣꯅꯤ ꯑꯩꯒꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩ ꯑꯍꯥꯟꯕ ꯋꯥꯍꯪꯁꯤ ꯑꯩꯒꯥꯗ ꯍꯥꯟꯅ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯅꯥꯡꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯍꯥꯏꯕ ꯇꯥꯔꯦ ꯅꯥꯒꯥ ꯄꯤꯁ ꯑꯦꯀꯣꯔꯗꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜ ꯑꯁꯤ ꯁꯦꯝꯃꯛꯄ ꯇꯥꯔꯒꯗꯤ ꯇꯨꯡꯒꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯈꯣꯡꯖꯪ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯤ ꯍꯧꯖꯤꯛꯁꯨ ꯀꯣꯀꯣꯃꯤꯒꯤ ꯂꯤꯗꯔꯁ ꯀꯌꯥ ꯑꯃ ꯗꯦꯜꯂꯤꯗ ꯂꯩꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤꯡ ꯑꯗꯨ ꯁꯦꯟꯇꯔꯗ ꯈꯪꯍꯟꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤꯕ ꯃꯔꯛ ꯑꯁꯤꯗ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯃꯥꯏꯀꯩꯔꯣꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇ꯭ꯔꯥꯏꯕꯦꯜ ꯀꯌꯥ ꯑꯃ ꯄꯨꯜꯂꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯖꯣ ꯂꯦꯟ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜ ꯍꯥꯏꯕ ꯑꯃ ꯁꯦꯝꯅꯕ ꯗꯤꯃꯥꯟ ꯇꯧꯔꯛꯄ ꯃꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯁꯤꯡꯅ ꯇꯥꯜꯂꯤꯕ ꯑꯩꯈꯣꯏꯒꯤ NACN ꯑꯥꯏꯟꯅ ꯇꯥꯜꯂꯤꯕ ꯅꯥꯒꯥ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜ ꯁꯦꯝꯃꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯌꯥꯜꯂꯛꯄꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯥꯒꯥꯒꯤꯁꯨ ꯑꯁꯤꯒꯨꯝꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜ ꯑꯃ ꯄꯤꯈꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯃꯥꯏꯀꯩꯔꯣꯝꯒꯤ ꯑꯣꯏꯕ ꯐꯨꯔꯨꯞ ꯀꯌꯥ ꯑꯃ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁꯦꯝꯃꯛꯏꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜ ꯑꯃ ꯁꯦꯝꯕꯒꯤ ꯗꯤꯃꯥꯟ ꯑꯃ ꯉꯥꯏꯗꯨꯅ ꯂꯩ ꯍꯥꯏꯕꯒꯤ ꯃꯑꯣꯡꯒꯨꯝꯕ ꯑꯃ ꯃꯥꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯅ ꯇꯥꯜꯂꯒꯗꯤ ꯑꯩꯈꯣꯏꯁꯨ ꯇꯥꯟꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨ ꯑꯃꯨꯛ ꯃꯥꯟꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯍꯥꯟꯕꯗ ꯇꯦꯟꯇꯛꯅ ꯊꯝꯕꯤꯌꯨ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯦꯊꯅꯤꯛ ꯄꯣꯂꯔꯥꯏꯖꯦꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯀꯩꯅꯣꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯍꯣꯝꯂꯦꯟꯒꯨꯝꯕ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯀꯥꯎꯟꯁꯤꯜꯒꯨꯝꯕ ꯁ꯭ꯇꯦꯠꯀꯨꯝꯕ ꯏꯚꯟ ꯇꯦꯔꯤꯇꯣꯔꯤꯒꯨꯝꯕꯒꯤ ꯇꯥꯟꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯁꯤ ꯑꯍꯨꯝꯐꯥꯎꯗꯤ ꯂꯩꯔꯦ ꯅꯥꯒꯥꯒꯤ ꯑꯃ ꯌꯥꯝ ꯁꯦꯡꯅ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯖꯦꯂꯦꯔꯨꯡꯒꯤꯁꯨ ꯑꯃ ꯖꯦꯂꯦꯔꯨꯡ ꯍꯣꯝꯂꯦꯟ ꯂꯩꯈꯤꯗ꯭ꯔꯥ ꯄꯤ ꯇꯥꯔꯤ ꯒꯥꯏꯔꯦꯂꯨꯒꯤ ꯃꯇꯝꯗꯒꯤ ꯇꯧꯔꯛꯄ ꯑꯃꯁꯨ ꯂꯩ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯛꯏꯕꯁꯤꯅ ꯀꯨꯀꯤ ꯃꯥꯔ ꯁꯤꯒꯤ ꯀꯥꯡꯂꯨꯞ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯇꯥꯕꯁꯤ ꯀꯨꯀꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜ ꯍꯥꯏꯕ ꯑꯃ ꯇꯥꯈꯤ ꯑꯗꯨ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯖꯣꯂꯦꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯖꯧꯗ ꯌꯥꯎꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕ ꯃꯥꯄꯟ ꯒꯥꯡꯇꯦ ꯁꯤꯝꯇꯦ ꯃꯌꯥꯝ ꯑꯃ ꯑꯗꯨꯒꯤ ꯁꯤꯒꯤ ꯑꯣꯏꯕ ꯑꯃ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯕꯣꯔꯣꯔꯦꯜ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜꯒꯨꯝꯕ ꯁꯤꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯁꯨ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜ ꯑꯃ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯒꯤ ꯗꯤꯃꯥꯟꯗꯨꯅꯤ ꯇꯧꯔꯛꯏꯁꯦ ꯗꯤꯃꯥꯟꯁꯤ ꯍꯧꯈꯤꯕ ꯖꯨꯂꯥꯏ ꯊꯥꯗ ꯗꯤꯜꯂꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨ ꯒ꯭ꯔꯨꯞꯁꯤꯡꯒ ꯇ꯭ꯔꯥꯏꯄꯥꯔꯇꯥꯏꯠ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯂꯣꯀꯦꯇꯔ ꯑꯣꯏꯕ ꯍꯥꯟꯅ ꯗꯦꯕꯦꯟꯗ꯭ꯔ ꯁꯔꯃ ꯍꯥꯏꯕ ꯑꯣꯏꯔꯝꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ A.B. ꯃꯥꯊꯨꯔ ꯃꯥꯅ ꯇꯧꯔꯒ ꯗꯤꯜꯂꯤꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯨꯗ ꯃꯁꯤ ꯀꯩꯅꯣꯒꯤ UPFꯀꯤ ꯀꯦꯅꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯃꯥꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜꯒꯤ ꯀꯩꯅꯣꯁꯦ ꯄꯨꯈꯠꯈꯤꯕꯅꯤ ꯑꯗꯒꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗꯁꯨ ꯄꯤꯄꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯔ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯄꯒꯨꯝꯕ ꯑꯃ ꯁꯤꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜꯁꯦ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯝ ꯈꯔ ꯂꯩꯔꯦ ꯃꯁꯤ ꯑꯗꯒꯤ ꯍꯟꯗꯛ ꯑꯃꯨꯛ ꯔꯦꯂꯤ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯛꯑꯦ
siga sumari le na khoi ni yeng ba ya ba da hadak ki khoi gi Anglo kuki war ge khoi gi chama su ba ge khoi ning sing thorm gi nung bi yung ba khoi gi ancestral land ka hai ba yau ki ba khot ki ba de ge khoi gi kuki village khuding makta gi nung bi du yung ba khot pa taw ki ba mayam siga mari si rei le na ba ada Kuki Territorial Council ga Zolen Territorial Council ga ani si tongan bra haibu si bu khana ngai oi de mente adu ko na taw de si amata oi bi jau su kuki ni su jau ni haibu porama 1990 88 de budi kano ge Sosanpur da paite ga kuki ga ko gi thoring da tho do ba ma tho ka mi si na ma yam di yau hi adu ga su Zau su kuki su zau ni hai bagi pota lai bani na ki Zolen sida punna ama sangjelakpa mali phangbo phangda ba hai na to pani ene sena ai gi wari sabana center ka sabani sigi wari sina state government jau na sabani state government ne center ne adai moi ngasagi su de lai ba UPF ke no siga punna mai kai omung di ba wari dina kanogi NSNM gitu tadi state da kasu kutin jelo ko pa am tau ge sidi wari sa ba to state government ki mi yaw re ko mi tau bo po ni na kari la ka de du yeng bri tai adu bo kari gumba handak ki hujik sa thari ba naga gi issue se sigi warui sin poraktana final accord sign tong na bada naga gi territorial council gumba nata sumba akoi autonomy gi kari gi lak pata ra gati kuki gi sisu legitimate demand ama oi bagi phiwa mamadi lakadra haidana khanje ya mo je haibadi ko gi keno man JRF ching ma tongan ba su de lei riba ko gi ko dal hogrup hai tare su de lei riba dal hogrup singa siga wari sab matam da मखोगी डिमांड ओइना पॉलिटिकल डिमांड ओइना हापखिबा दु खोगी हारिबा चुचामपुर माइकैरोम दंगनां सखिबा रेली सिदे याउरिबा प्रूफ सिंगा सिना सगुलदुना हारिबा मखोगी डिमांड दु हेना कंसिन हनबगी ममी दु ताबनि दु हारिबा वरि साबा सिदा स्टेट गवर्नमेंट याउबनिना मखा तारकपदा करी करम डिमांड पीबा याबा यादबा हाइबा मतमदा खोगी स्टेट गवर्नमेंट असि याउरगा चटपनिना मसिदा करी वरकपा याबगे हाइबदुदि खोइ पुनंगाइ मिनबा तारि हाइबदुनि ai मखा ताना तमोनि कुलाक सगे तमो सुमाना खोगी नगागी से पीबा मतमदा नगागी से मखोगी नगागी टेरिटोरियल काउंसिल से पीबा मतमदा उगी गिसु मोई पीदिया दे मु हाइबा अद मसिदा जिदा kai gumba खोगी नगागी तालिबा से पीदबा मतमदा खोगी सु एग्जांपल अमोइना शेयर तरोगा मोइ सु पीदे सुम मसिदि मणिपुर तोबा यादे हाइबना चिंबगी खोगी अदुगुम्बा एडवांटेज अमगी लैबगी ममिसु मुक्ताबा अद हौजिक ओरिबा फिबम सिदा नागागा कीगा अनिगी मरकता कोइना येंगु मतमदा मखोगिसु पीद्रगदी एकोइसु डिमांड तोबोय तगा मखोगी पीगी तारगदी एकोइसु डिमांड तोगनी हाइबगी वाखुलोर अमसु मानबा अदु मसि मणिपुर दे कदाय कदाय फवा कोइना एप्लीकेबल ओइबा याबा मसिना सोकन बया बिना करी करी नो तेतेंगा थंबियो अहमदा कोइनी येगी आइसी टेरिटोरियल काउंसिल की आइडिया सी कदाय दगी लाकबनो हाइबदो हाना येंगबा संगेना खले टेरिटोरियल काउंसिल की आइडिया से अतै नते मसी अखोगी 6 शेड्यूल की पोटसी पिउ हाइबगा अखोगी सि तानबगा पंगेन खेनदे अखोइना स्वाइदे येंगदबसी अखोगी मणिपुर की ओइना आर्टिकल 371 सी दा पीरिबा अखोगी हिल एरिया की तोंखाइबे एडमिनिस्ट्रेशन अमा तौनना हाइदि मोइगी हिल एरिया कमिटी सेमनबा ऑलरेडी मखोइदा हानादगी पीद्रगा लेरबनी सिगी मतुंगिना मखोइदा लेरिसी मखोइगी ओइबा अखोइगी हिल एरिया कमिटी लेदना मखोइगी अखोइगी स्टेट गवर्नमेंट लौनिंग डिसीजन लौ मतमदा मखोइगा मरी लेनबो अरगदी अखोइगी हुजिक लेरिबा हिल एरिया कमिटी सिगी खुथांगदा चटलकांदा लौरिबनी अदुगिसु मथक्ता हानादगी हौना ऑटोनोमस डिस्ट्रिक्ट काउंसिल मयाम अमा लेरिबनी अखोइगी चिंग एरिया सिंगसिदा फजना चौखटपा सेमगटपा मयाम सि मतिक जाना तौनबा हाइदना मतांगसिदा अखोइना निंजंगबा याबा मुखक्ति ऑटोनोमस डिस्ट्रिक्ट काउंसिल सिंगसी मतम खरा अखोइना पुरा चलाइबा ngамदना लेकी अदुना मरम ओरगा चिंगी चिनाउ सिंगदा प्रोपागेंडा तौ मतमदा यामना नुंगाइबा अखोइसी मिराइ बिरे नमधबिरे हाइबना सिंगबा अदुबु हुजिकती अखोइना हुजिकी मतमसिददी हौखिबा तांककता सोइगिब सिंगदु येंगा कांदा गवर्नमेंट ऑफ मणिपुर नसु असिगुम्बा अखोइगी टेरिटोरियल काउंसिल की आइडिया गा लाइबसी समना हारबदा
ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯉꯥꯏꯔꯦ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯦ ꯂꯩꯀꯥꯏ ꯑꯃꯗ ꯂꯩꯔꯤꯕ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯅꯤꯡꯊꯤꯅ ꯄꯤꯗ꯭ꯔꯕ ꯑꯗꯒꯤ ꯂꯝꯕꯤ ꯊꯣꯡ ꯐꯖꯅ ꯊꯥꯕꯤꯗ꯭ꯔꯕ ꯏꯔꯥꯡ ꯍꯧꯔꯤꯗꯨꯕꯨ ꯉꯥꯏ ꯆꯞ ꯃꯥꯟꯅꯕ ꯂꯝꯕꯤꯁꯤꯗ ꯉꯁꯥꯏꯒꯤ ꯑꯁꯣꯝꯗ ꯁꯣꯛꯏꯕ ꯆꯥꯎꯈꯠꯇꯦ ꯍꯥꯏꯕꯁꯤꯗꯤ ꯏꯟꯇꯔꯤꯌꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯐ ꯃꯅꯤꯄꯨꯔ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯆꯥꯎꯈꯠꯇꯦꯁꯦ ꯈꯪꯉꯕꯅꯤ ꯆꯥꯎꯈꯠꯇ꯭ꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯁꯦ ꯆꯥꯎꯈꯠꯇꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯤꯗ ꯁꯝ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯈꯔꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏꯅ ꯄꯣꯂꯤꯇꯤꯁꯥꯏꯖ ꯇꯧꯕ ꯅꯨꯡꯉꯥꯏꯅꯅꯕ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜꯒꯤ ꯑꯥꯏꯗꯤꯌꯥꯒꯁꯤ ꯑꯗꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯑꯀꯥꯟꯗ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ADCꯁꯤꯗ ꯄꯥꯋꯔ ꯐꯖꯅ ꯗꯤꯚꯣꯂꯨꯁꯟ ꯄꯥꯋꯔ ꯐꯖꯅ ꯇꯧꯕꯤꯗꯕ ꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ADCꯁꯨ ꯍꯤꯡꯒꯠꯍꯟꯕꯤꯔꯣ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯗ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡ ꯑꯁꯤ ꯒꯣ ꯇꯨ ꯍꯤꯜ ꯍꯥꯏꯕ ꯃꯤꯁꯟ ꯌꯥꯝ ꯆꯥꯎꯕ ꯃꯤꯁꯟ ꯑꯃ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯒꯣꯚꯔꯟꯃꯦꯟꯠꯁꯦ ꯑꯗꯨꯅ ꯒꯣ ꯇꯨ ꯍꯤꯜꯒꯤ ꯃꯈꯥꯗꯨꯗ ꯉꯁꯥꯏꯒꯤ ADCꯁꯤꯡꯁꯦ ꯏꯝꯄꯥꯋꯔ ꯇꯧꯔꯀꯥꯟꯗ ꯃꯥꯗꯨꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡ ꯑꯗꯨ ꯀꯔꯤ ꯑꯋꯥꯠꯄꯁꯤꯡ ꯑꯗꯨ ꯐꯖꯅ ꯃꯦꯟꯈꯠꯄꯤꯔꯗꯤ ꯗ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜꯁꯦ ꯍꯧꯖꯤꯛ ꯅꯥꯒꯥꯅ ꯍꯥꯟꯅ ꯇꯥꯜꯂꯦ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯆꯨꯔꯆꯥꯟꯄꯨꯔꯗ ꯉꯔꯥꯡꯃꯛ ꯇꯧꯔꯤꯕꯁꯤꯁꯨ ꯌꯥꯝ ꯐꯖꯅ ꯂꯥꯛꯏꯕꯅꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯈꯤꯅꯦꯅ ꯈꯜꯂꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯁꯤ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯖꯥꯇꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯖꯥꯇꯤ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯔꯒ ꯁꯥꯒꯠꯂꯀꯥꯟꯗ ꯑꯗꯨꯒꯤ ꯖꯥꯇꯤꯗꯨꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏꯕ ꯗꯤꯃꯥꯟ ꯑꯃ ꯇꯧꯕ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯗ ꯉꯁꯤꯐꯥꯎꯗ ꯍꯤꯁꯇ꯭ꯔꯤꯗ ꯑꯝꯇ ꯃꯥꯏ ꯄꯥꯛꯈꯤꯗꯦꯅ ꯑꯗꯨꯃꯥꯏꯅ ꯑꯩꯗꯤ ꯂꯧꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ADCꯁꯤꯡ ꯑꯁꯤ ꯃꯈꯣꯏꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯊꯧ ꯇꯧꯍꯜꯂꯀꯥꯟꯗ ꯀꯩꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯊꯧꯁꯤ ꯆꯞ ꯆꯥꯅ ꯄꯤꯔꯒ ꯃꯅꯨꯡ ꯍꯨꯠꯆꯤꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯆꯥꯎꯈꯠꯅꯕ ꯐꯖꯅ ꯍꯣꯠꯅꯔꯒꯗꯤ ꯍꯥꯏꯔꯤꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜ ꯁꯦꯝꯕꯅ ꯆꯤꯡꯕꯒꯤ ꯀꯣꯏꯁꯟ ꯑꯁꯤ ꯂꯥꯛꯇꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯣꯖꯥ ꯅꯣꯟꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯀꯨꯏꯁꯨ ꯄꯟꯕꯤꯔꯦ 6 ꯁꯦꯗꯨꯜꯁꯤ ꯃꯁꯤ 1949ꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥꯗꯐꯥꯎ ꯂꯩꯇꯤ ꯆꯪꯗ꯭ꯔꯤꯉꯩ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯥꯔꯇꯤꯀꯜ 244 ꯑꯗꯨꯒ 275 1 275 ꯀ꯭ꯂꯣꯁ 1ꯒꯤ ꯃꯈꯥꯗ ꯃꯁꯤ ꯄꯤꯔꯒ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯃꯤꯖꯣꯔꯥꯝ ꯑꯗꯨꯒ ꯃꯦꯘꯥꯂꯌꯥꯗ ꯍꯥꯏꯔꯤꯕ 6 ꯁꯦꯗꯨꯜꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜꯁꯤꯡꯁꯦ ꯁꯦꯝꯗꯅ ꯃꯈꯣꯏꯁꯤ ꯌꯥꯝ ꯐꯖꯅ ꯂꯩꯕꯁꯤꯗ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯤ 6 ꯁꯦꯗꯨꯜꯁꯦ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯂꯩꯕꯗꯤ ꯅꯠꯇꯦ ꯃꯔꯝꯗꯤ ꯇ꯭ꯔꯥꯏꯕꯦꯜ ꯁ꯭ꯇꯦꯠꯀ ꯁꯦꯗꯨꯜ ꯁ꯭ꯇꯦꯠꯀꯗꯤ ꯈꯦꯠꯅꯕꯅꯤꯅ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ 6 ꯁꯦꯗꯨꯜꯒꯤ ꯇꯥꯟꯕꯒꯤ ꯗꯤꯃꯥꯟ ꯇꯥꯟꯕꯒꯤ ꯃꯁꯤꯒꯤ ꯃꯔꯝꯁꯤ ꯌꯥꯝꯅ ꯆꯥꯏꯅ ꯈꯟꯕ꯭ꯔꯥ ꯃꯁꯤ ꯑꯦꯄ꯭ꯂꯤꯀꯦꯕꯜ ꯑꯣꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯠꯅꯕ ꯌꯥꯒꯗ꯭ꯔꯥ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯄꯥꯟ ꯅꯥꯒꯥ ꯄꯥꯟ ꯀꯨꯀꯤꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯄꯥꯟꯒꯤ ꯀꯜꯆꯔ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯥꯛꯏꯁꯦ ꯃꯁꯤ ꯀꯔꯝꯕ ꯂꯥꯛꯄ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯇꯦꯟꯇꯛꯄ ꯑꯗꯨꯒ ꯃꯁꯤ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯁꯣꯜꯕ ꯇꯧꯕ ꯍꯥꯏꯕꯗꯤ ꯃꯁꯤ ꯌꯥꯅꯕ ꯄꯨꯔꯛꯑꯒ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯁꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯊꯝꯕꯤꯌꯨ ꯃꯁꯤ ꯑꯩ 1947ꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯕꯦꯝꯕꯔꯒꯤ ꯊꯥꯗ ꯐꯝꯈꯤꯕ MDUꯒꯤ ꯃꯤꯐꯝꯁꯤ ꯄꯟꯖꯅꯤꯡꯉꯤ ꯃꯁꯤꯁꯦ KNA ꯍꯥꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯇꯥꯡꯈꯨꯜꯂꯣꯡꯅꯆꯤꯡꯕꯁꯤꯡꯁꯤ ꯌꯥꯎꯋꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯊꯦꯡꯅꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯁꯤ ꯀꯥꯏꯍꯜꯂꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯃ ꯔꯦꯖꯣꯂꯨꯁꯟ ꯂꯧꯕꯁꯤꯗ ꯃꯈꯣꯏ ꯌꯥꯈꯤ ꯑꯅꯤꯁꯨꯕꯗ ꯃꯅꯤꯄꯨꯔꯗ ꯔꯦꯁꯄꯣꯟꯁꯤꯕꯜ ꯒꯚꯔꯟꯃꯦꯟꯠ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯒꯚꯔꯟꯃꯦꯟꯠ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯍꯥꯏꯔꯤꯕ ꯆꯤꯡꯃꯤ ꯇꯝꯃꯤꯒꯤ ꯂꯨꯞꯁꯤꯡꯁꯤꯅ ꯌꯥꯃꯤꯟꯅꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯀꯥ ꯍꯦꯟꯅ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯑꯩꯈꯣꯏꯒꯤ ꯊ꯭ꯔꯦꯇꯟ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤቭ ꯌꯨꯅꯤꯠ ꯑꯃ ꯁꯦꯝꯒꯗꯕꯅꯤ ꯍꯥꯏꯕ ꯀꯣꯟꯁꯦꯞꯁꯟꯁꯤꯒꯤꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯅ ꯇꯧꯖꯈꯤꯕꯁꯤ ꯀꯜꯆꯔꯦꯜ ꯌꯨꯅꯤꯐꯤꯀꯦꯁꯟ ꯑꯗꯨꯒꯤ ꯀꯜꯆꯔꯦꯜ ꯌꯨꯅꯤꯐꯤꯀꯦꯁꯟꯁꯤꯒꯤ ꯆꯥꯎ ꯁꯥꯡꯕꯁꯤ ꯌꯥꯝ ꯁꯥꯡꯉꯤ ꯑꯩꯈꯣꯏ ꯕꯔꯃꯥꯔꯣꯝꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯃꯈꯣꯏꯗ ꯆꯦꯜꯂꯝꯃꯤ ꯀꯣꯟꯅ 1966 ꯑꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯨꯁꯥꯏ ꯍꯤꯜꯁꯇ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯃꯤꯖꯣꯔꯥꯝ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯇꯥꯡꯕ ꯋꯥꯐꯝ ꯑꯃ ꯊꯣꯛꯄꯗꯒꯤ ꯂꯥꯜꯍꯧꯕꯒꯤ ꯏꯔꯥꯡ ꯂꯥꯛꯄꯗꯒꯤ ꯀꯨꯀꯤ ꯋꯥꯈꯜꯂꯣꯟꯁꯦ ꯊꯥꯗꯣꯛꯄꯤꯌꯨ ꯂꯨꯁꯥꯏꯒꯤ ꯁꯤꯒꯤ ꯀꯨꯀꯤ ꯆꯤꯟꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯏꯍꯧ ꯑꯃ ꯂꯥꯛꯈꯤꯕꯗꯒꯤ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯄꯥꯟ ꯑꯩꯈꯣꯏꯒꯤ ꯖꯂꯦꯡꯒꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯁꯤ ꯖꯂꯦꯡꯒꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯌꯥꯎꯏ ꯍꯥꯏꯕꯗꯤ ꯕꯔꯃꯥꯗ ꯇꯥꯕ ꯅꯣꯔꯠ ꯏꯁꯀꯤ ꯄꯨꯝꯕꯗ ꯇꯥꯔꯤꯕ ꯀꯨꯀꯤ ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯟꯁꯤ ꯂꯨꯁꯥꯏ ꯍꯤꯜꯁ ꯌꯥꯎꯅ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯀꯣꯟꯁꯦꯞꯁꯟ ꯑꯃ ꯂꯩꯔꯝꯃꯦꯕ ꯇꯧꯕꯇꯕꯨ 1986ꯇ ꯃꯤꯖꯣꯔꯥꯝꯁꯤꯅ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯟꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯂꯨꯁꯥꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯃꯗꯤ ꯁꯣꯜꯕ ꯇꯧꯊꯣꯛꯈ꯭ꯔꯦꯕ ꯂꯨꯁꯥꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯈꯤꯕꯗꯒꯤꯗꯤ 1986ꯇ ꯂꯣꯏꯈꯤꯕꯗꯒꯤꯗꯤ ꯀꯩꯗꯧꯔꯦ 1988 ꯁ꯭ꯋꯥꯏꯗ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯂꯥꯜꯍꯧꯕꯒꯤ ꯏꯔꯥꯡꯁꯤ ꯈꯔ ꯀꯟꯅ ꯑꯃꯨꯛ ꯀꯟꯈꯠꯂꯛꯑꯦꯕ ꯑꯗꯨꯅ ꯑꯁꯨꯝ ꯆꯠꯊꯔꯛꯄꯁꯤꯅ ꯉꯁꯤꯗꯤ ꯉꯔꯥꯡ 25 ꯅꯣꯕꯦꯝꯕꯔ 2019ꯗ ꯊꯣꯛꯏꯕ ꯔꯦꯂꯤ ꯑꯁꯤꯗꯤ ꯃꯃꯥꯡꯒꯤ 2018ꯗ ꯆꯠꯄꯒꯤ ꯔꯦꯀꯣꯔꯗ ꯑꯃꯁꯨ ꯑꯩꯈꯣꯏ ꯊꯦꯡꯅꯩ 2019 ꯉꯔꯥꯡꯒꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯒanda ꯑꯩꯈꯣꯏ ꯖꯧ ꯀꯥꯎꯟꯁꯤꯜ ꯑꯃ ꯁꯦꯝꯒꯗꯕꯅꯤ ꯍꯥꯏꯕꯗꯤ 6 ꯁꯦꯗꯨꯜꯗꯤ ꯑꯣꯏꯔꯒꯁꯨ ꯃꯃꯤꯡꯁꯤ ꯖꯧ ꯀꯥꯎꯟꯁꯤꯜ ꯊꯣꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯦꯕ
aduda makhoigi pukhalai ba memorandum amangrang pi memorandum si Prime Minister of India the address towe aduga ni shubada Manipur gi hariba Chuchanpur gi khoi DC da su copy am pi aduda wafam mari khak pukhaleba wafam mari se demand na pukat bedinate wakhalon mari am pukhale mari do I have site tawzaki mayam nuai na ba 6th schedule se 42 years sure Manipur Tanjari se na ma hai aduga ADC haidana hoji tamor inkun haibdu ADC se am ineffective oire masigi si thabuk pajan tawba ngamdre si mani shuda pukhali ahum subada 6th schedule se Manipur khaktang ngai hore chanadri se north east ta sima pukhali mari shubada ADC haibasi upgrade toroga 6th schedule on biro haiba premise mari asi pukhali adana sa haibi khiba 2008 tagi chaurana chahi tara hele ko akogi suspension operation habdin kukilal hobat kunni thoi muksiga akogi nongmai kapna ta ba haibitare siphai singa masi chatharak pasida gi dinga sagi sige zalengong gi wakhalon se gi zolen gi wakhalon si khara hena puning thogale kai no haitadi territorial council gi wafam aji hoji gi peace talk siga choba dimension am oeba tawudu masida inor hap isina kamai to ge da sagi naga territorial council gi wafam lakhi base masai kai no na premchan habi budo adana hojik lai wafam se pan naga council gi wafam lak pasmaina pan cookie council haidi jolen gi council gi wafam sila eba adu regadi hojik lak to wafam ngai sexual wafam masile jang sai gi tamor binor habi ba sai gi naga gi ancestral land gi question leiba du maina cookie gi ancestral land question am pukhale eba masi gi wakhalon si yawa adu interesting ni ngarang gi memorandum si yam phaja wafam mani ga yawi ahan bada ni shumai hai ani hai bisida amana Manipur gi territorial integrity se kahelo hai bisi memorandum si yawi ko adu ani shubada makoin hai se Manipur gi coexistence phangnaba pulap hingminaba yanaba gi sigomba cookie singsi the power ji ppu aikhoina tanjari ba demand asina Manipur kaimta kahelo hai bagi adu gumba yamna phajaba yamna official oina hai basi madi akoi thagani hai oibra na khanjai masida sida akhoina kamai yengada gi hai basida 6th schedule demand tawre jolen gi council gi demand tawre da kai no problem si hai basine ba koino ji khana duisi adu problem si khwai dai ahan ba problem si kai no da higher concept of jo haina seasonal ko se machine nga sai gi thaina gi cookie chin lu sai gi concept si adu horo ki bane adu argadi kari gi damakta no development gi wari sanasi administration ni convenience gi wari sanasi ADC mapung phadre ADC di community am tumaming pande ko ai khoi sida hauji lai ba 5th schedule se da haijari ba adu argadi hauji ai khoi da lai ba problem si kadai da no hairagadi number 1 ethnic oi maming am seasonal pase adai di amuk su ngarang gi am interest wari ji hanagi paitega thadawgi khoi thaini conflict si kitang resolve toro pu ingar maramdi ngarangi release gi mayai chalakpada mar women association yawi hana report sida khoi lai adu argadi consolidation amadi tawrei haba adu masigi yana basidi phai Manipur ethnic conflict to handara kadweni simadi khoi appreciate tawningai oi adi thadawga khoi paitega gi conflict si resolve torokani habasi budi khoi ngarangi hapet my trends u phang masu aphaba development amni tawbodu laibo from the Manipur gi territorial integrity dasu kashu so loi coexistence tawzi hari hill gi development tawzi habadi tamur ingunu si yai haigi mayam puna mo yai aduga aina sum yengjabada 2001 2015 2017 da akhoi gi maru aina Manipur da leiba akhoi gi organization sing na khudamoina amuko UCM CCSK na chingba sing na logiba warep sing da di Manipur si ethnic oiba line da divide to biganu haibasi hauzik ngarang chagi ba ko mi gi adugumba perspective da yawe na khaleba adu argadi hauzik khoi cookie chinau sing na khana dori si naga gi pan naga council wafam ji yana da na asu yamna notice charang ne ngai sida amuk su suji gi kuthang da gi cookie gi le na mung torok ta argadi haiba ethnic oiba jati amagi oiba wakhalon sina Manipur se bifurcate tawsi hairagadi resistance ama hana leiraga leiramnina masigi concept se makoi sacrifice to bangam godra haiba question jai thamni haiba da mon haijarabada zolen gi conception se cookie land gi conception se thaduk tabida Manipur gi territorial integrity se kaheloi haiba se self contradictory oidabra haiba se makoi gi mihut yaramagadi khoi ngangna banungai gadobani ado makoi mihut yawbi dabani aikoina yamna polite on hangjining basi how can they differentiate the contradiction between the two? There is Zolan conception and the integrity of Manipur, which has already been a big question today. Aduna, I like saying UN Sinamu Sonum Hire, UN Sinamu Prestism Tolakremo, Handak Tage, Handaki Jahida, Hadi Cookie ancestral lens, Nagagi ancestral lens, the direct effect of Yadana must exist of the highway debate Jatkre. Adana Sagi, Arabida, Sigi round, Siguina, Kangpok Pigi area, the Tari was a Mate Boyong Tari, a Nepali Kunmeam lady. Adana, sige diversity is the cookie lenama, draw or balloony,
सोम नाकन चांदिल चलसी ओल कुकी हारिबा नाल सिंगसी नत्रगना कोमगुमा मयाम सिंगसी मखोइदि हुजिक सिगी प्रोजेक्ट सिदा नागागी प्रोजेक्ट दसु मखोइ इंटरेस्ट लेति हाइरे अदेदे कुकी लैंड गे सिगी जोलनि कांसेप्ट सु मखोइ इंटरेस्ट लेति हाइरि हेबा अदु रगदि करम हाइना सिगी एथनिक मिंग द थोनबा सिगी टेरिटोरियल काउंसिल से मसी सेल्फ कॉन्ट्रैक्टरी ओइबा याम यावे हाइरिबा तबदबु एडीसी सी दगी हेना पावर पीबा वफम पुखतसे नत्रगना 6 शेड्यूल जे मणिपुर के स्टेट की executive powers in the sacrifice to the bida the same development of tauzi haragati debate hangdor khodo mali to bodabu manung dadi ethnic ama fixed auraga stepping stone on season rakpa yakadra haina kiba ma leibasa masi akiba se koi kuki chinau singna ko on biragadi soidana political dialogue ama tawbuda kana gadra haina ismain thamsi yam nungai je ngasigi koi ki manung munagi thorom asida haiba ngarang release chatpada yaukhiba organization sing aduga group sing ki representative ama kaujabani to mokoina koi kudong cha da khra da yinga si yaw ngam ni da bani aduga maruina koi hojik koi janon thabi hiba si mokoi gi territorial dignity ka handaba aduga koi martial deduction na leiraga ngasagi jolin haiba concept asi karamna masi kamaya lakhibino masi gi nungda oiba singa si hojik hojik mak leiriba koi gi naga koi territorial council asiga khena ba kai leiriba ge haiba du make shin khan biragadi masi matang da political da to matam da mokoi gi sumai pakpa aduga propisa phapo gani natragadi hojik mak koi gi ethnic line da khaidok naraga tongan tongan ba division da koi rule tauba koi governance tauba haibagi film asidi hojik hojik mak yamna chauba issue mo don leiba leibani haba phamaduni matang sare break am lojak break mitung yam thonjarake impact ne sumiyang ta don leibi मैम ममकन तराम नोक्चरी खदरबलिबा सी डिमांड ऑफ टेरिटोरियल काउंसिल इन मणिपुर है बहिर मसी मतंगदनी हौजी हौजी मणिपुर द लेबा तोंगान तोंगान बा फ्रुप सिंगना मागी फ्रुप सिंगी ओइबा टेरिटोरियल काउंसिल अमा मखोइना लेंगाक सेबा अदुगा मखोइना हसन तौजबा चखत थौरांगी थबक खुदि मखोइना सेंटर देगे डायरेक्ट फंडिंग ला मखोइना तौजबगे दुगुम्बा वाखलोंदा तानबा टेरिटोरियल काउंसिल सिंग असिना मणिपुर करी करी वरक याबा अदुगा मसी तालकपगी मनुंगदा का खoi मरुमदा करी करी लेबगे हाइबा हिरा मसिगी मतंगदनी ai मखाताना एगा रोबिनो लाक्सगे अगा सुमाइना मणिपुर खुजी फ्रुप सिंगसिना मागी हाइबा तारे मागी फ्रुप की नत्रगा फ्रुप मखोय ग चटमिना बा मखोय ग तिनबा याबा फ्रुप सिंग पुंजल लगा डिमांड तौबगे खई मखोय गी ओइबा तोंगान बा गवर्नेंस अमा लैनबा तोंगाना सेबनबा डिमांड तौरपगे चटनाबी सि मणिपुर दि मसी तम तम सुम हौ हेंगलकली हाइतारे मसी मरु ओइना खई मनु हुजुर मफम सिंग लेरि मफम सिंग सि मखोय सपोर्ट थौरांग सि नेमे मखोय यंसिन बिदरे मखोय मिराई बिदि हाइबि वखलो नमसु लेरि अदुबु मणिपुर की अखोगी मणिपुर स्टेट असेंबली दा हारिबा मनु होंजल हारिबा मफम सिंग अदुगी मखोगी सुमिहुत यावरिबनि एमएलए यावरिबनि मिनिस्टर यावरिबनि मतम मतमी मतुंगिना लाइबा स्कीम सिंग लाइबा डेवलपमेंट थबक सिंग सि लोइने मक मखोगी सुम अखोगी सरुक थुंगना बायदना थादरकपनि अदु मसी सुमाइना लाइबा मरम सि चाव मरम सि मखोय सि मिराई ब्रे यंजन बिदरे चको थरांग नेमी हाइबगी वहंगदुनि लाइसे मसीगी मतंगदि कै थंबेनि हौजिकपु अखोगी बेली याम पिपल लमनी को कोगी 8% है देमसे कोगी अपुन बगी 92% हमने हेल 8% में बेली द होजिकी 8% से दबो डेवलपमेंट जो के हम लेके अखोगी कैपिटल और इम्फाल की लंबी उतरी भी लंबी दा कैसु डेवलपमेंट से लेते से हॉस्पिटल को बा अदगी स्टेट लेवल की बा डिपार्टमेंट में अमगी अखोगी हेडक्वार्टर्स हाइताई मदु ओय हाइबगुम्बा दु नतना येंगुबता तोगान तोगान बे हिरम खुदिमक्ता अखोगी वैली जु साखोतले लौबदी यादेदा साखोते लगे सिंगसी चाउरब लमनी सरुक निपान खक तुबाउबो साखोत्रगा द मौ जाइन दु कमाई साखोतनो चाउरब लमनेवा मसीदा खुल साइड तारबे आदम तारबे मधु की किलोमीटर क्या सांगो लंबी तो सेम दोइनो कोई लंबी सेम तो पैसा हंजल होय क्या कोई सेम की देदना लंबी तो सेम का काना दोइसना कई आई सी वारी निको अदो नसाइगे हाइना बसु लै सिंगी दमकता कोई ट्राइबल सब प्लान अदगी आ कनो की सेंटर की तोंगान तोंगान मयाम लैयेबा ट्राइबल की वेलफेयर स्कीम मयाम मधुगी मैम तो इम्फाल मोई ट्राइबल मोई हाइट वारो विद्या देखो ट्राइबल इसिन नाउसिंग लोइना
ꯁꯥꯏꯗ ꯍꯥꯏꯅ ꯊꯣꯛꯏ ꯁꯥꯏ ꯌꯣꯟꯊꯣꯛꯏ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯍꯥꯏꯅꯕ ꯂꯩꯇꯕꯗꯤ ꯂꯩꯔꯤꯑꯕ ꯇ꯭ꯔꯥꯏꯕꯦꯜ ꯗꯦꯕꯂꯞꯃꯦꯟ ꯗꯤꯄꯥꯔꯠꯃꯦꯟꯅ ꯊꯥꯗꯈꯤꯕ ꯁꯦꯟꯐꯝ ꯃꯗꯨ ꯃꯌꯥꯝꯗꯣ ꯃꯣꯏꯗꯤ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕꯅ ꯀꯩꯅꯣꯒꯤ ꯃꯤꯅꯤꯁꯇꯔꯁꯨ ꯇ꯭ꯔꯥꯏꯕꯦꯜꯅ ꯑꯗꯨꯝ ꯑꯣꯏꯖꯕꯅꯤ ꯇ꯭ꯔꯥꯏꯕꯦꯜ ꯗꯦꯕꯂꯞꯃꯦꯟ ꯗꯤꯄꯥꯔꯠꯃꯦꯟꯁꯦ TDꯁꯦ ꯑꯗꯣ ꯃꯣꯏꯅ ꯀꯌꯥꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯒꯦꯁꯨ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯗꯕꯗꯤ ꯑꯣꯏꯌꯦꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯋꯥꯊꯣꯛ ꯌꯥꯝ ꯑꯣꯏꯅꯕ ꯕꯤꯖꯤꯅꯦꯁꯇꯒ ꯇꯧꯕ ꯑꯁꯨ ꯂꯩꯗꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯀꯩꯅꯣꯝ ꯂꯥꯛꯄꯗ ꯀꯗꯥꯏ ꯂꯅꯥꯏ ꯁꯥꯖꯤꯜꯂꯝꯃꯦ ꯀꯥꯏꯅ ꯇꯧꯕꯒꯤ ꯄꯣꯠ ꯑꯃꯁꯨ ꯂꯩꯗꯅ ꯑꯗꯨ ꯃꯣꯏ ꯃꯁꯦꯟ ꯃꯣꯏꯅ ꯇꯧꯅꯖꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯗ ꯃꯁꯤꯗ ꯀꯩꯅꯣ ꯅꯃꯥ ꯊꯣꯡꯉꯒ ꯃꯣꯏꯅ ꯇꯥꯜꯂꯤꯁꯤꯗꯤ ꯑꯩꯗꯤ ꯑꯗꯨ ꯃꯥꯟꯗꯦꯕ ꯀꯔꯤ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗꯣꯏꯅꯣ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥ ꯍꯩꯊꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯂꯪꯍꯟ ꯉꯝꯗꯣꯏꯅꯣ ꯑꯣꯏꯔꯣꯏ ꯀꯩꯁꯨ ꯄꯩꯁꯥ ꯊꯥꯗꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯗꯗ꯭ꯔꯀꯥꯟꯁꯤꯗ ꯑꯗꯒꯤ 6th ꯁꯦꯗꯨꯜꯁꯤ ꯇꯧꯔꯦꯅ ꯈꯜꯂꯁꯤ 6th ꯁꯦꯗꯨꯜꯁꯤꯗ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯣꯏꯕꯣꯏꯅ ꯍꯥꯏ 6th ꯁꯦꯗꯨꯜ ꯆꯠꯅꯧ ꯇꯧꯏꯒꯨꯝꯕꯁꯨꯡ ꯀꯟꯇ꯭ꯔꯣꯜꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯟꯇ꯭ꯔꯣꯜꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯍꯟꯕꯤꯌꯨ ꯄꯩꯁꯥꯗꯣ ꯁꯦꯟꯇꯔꯗ ꯊꯥꯗꯕꯤꯌꯨ ꯁꯤꯀꯤ ꯑꯃ ꯁꯣꯛꯄꯤꯔꯣꯏ ꯑꯩꯈꯣꯏꯒꯤ ꯈꯨꯠꯊꯥꯡꯗ ꯆꯠꯍꯟꯕꯤꯌꯨ ꯍꯥꯏ ꯀꯔꯤꯝ ꯁꯣꯛꯄꯤꯔꯣꯏ ꯍꯥꯏꯅ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯗꯣ ꯍꯥꯏꯕ ꯌꯥꯏꯑꯕ ꯃꯁꯤ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯋꯥꯍꯪꯕꯝ ꯅꯤꯄꯥꯝꯆꯥ ꯍꯣꯏ ꯃꯇꯝ R.K. ꯔꯟꯕꯤꯔ ꯃꯇꯝꯗ 6th ꯁꯦꯗꯨꯜ ꯑꯦꯛꯁꯇꯦꯟ ꯇꯧꯕ ꯌꯥꯏ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯗꯨ ꯂꯣꯀꯦꯜ ꯑꯦꯗꯖꯁꯃꯦꯟ ꯍꯥꯏꯅ ꯑꯃ ꯇꯧꯔꯝꯃꯤꯗꯅ ꯂꯣꯀꯦꯜ ꯑꯦꯗꯖꯁꯃꯦꯟ ꯇꯧꯒꯗꯧꯅꯤ ꯑꯗꯨꯒꯨꯝꯕ ꯑꯃ ꯈꯛꯇꯤ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯇꯣꯉꯥꯟꯕ ꯑꯃꯔꯣꯝ ꯆꯠꯄꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯋꯤꯗꯤꯟ ꯁ꯭ꯇꯦꯠ ꯍꯥꯏꯕꯒꯤ ꯐꯤꯕꯝ ꯂꯥꯛꯀꯅꯤꯅ ꯀꯟꯅ ꯍꯥꯏꯅꯔꯤꯁꯦ ꯃꯁꯤ ꯁꯨꯝ ꯇꯥꯔꯛꯀꯅꯦꯕ ꯁꯤꯗꯅꯤ ꯌꯥꯝ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯁꯦ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯁꯤꯅ 92% ꯑꯣꯏꯔꯝꯃꯕ ꯍꯤꯜꯁꯤꯅ 8% ꯑꯣꯏꯔꯝꯃꯕ 6th ꯁꯦꯗꯨꯜ ꯄꯤꯕꯗ ꯌꯦꯠꯅꯤꯡꯉꯥꯏ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯗꯨꯒ ꯁꯦꯟꯇꯔꯅꯁꯨ ꯑꯩꯈꯣꯏꯒꯤ 6th ꯁꯦꯗꯨꯜꯁꯦ ꯆꯠꯅꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯁꯨ ꯁꯣꯏ ꯆꯠꯅꯍꯜꯂꯝꯒꯅꯦꯕ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯗꯨ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯑꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯥꯗ 92%ꯅ ꯀꯩꯅꯣ 8% ꯈꯛꯇꯅ ꯀꯩꯅꯣ ꯂꯩꯍꯧꯕ ꯄꯣꯠ ꯑꯃ ꯂꯩꯕꯗꯨ ꯃꯁꯤ ꯆꯠꯅꯍꯟꯕ ꯃꯔꯝ ꯆꯥꯗꯦꯅ ꯆꯠꯅꯍꯟꯗꯕ ꯑꯣꯏꯔꯝꯕ ꯌꯥꯏꯅꯁꯨ ꯑꯩ ꯈꯟꯖꯩꯌꯦꯕ ꯃꯔꯝ ꯆꯥꯕ ꯈꯔ ꯋꯥꯠꯂꯤꯑꯕ ꯉꯁꯥꯏꯒꯤ ꯆꯥꯎꯈ꯭ꯔꯕ ꯑꯗꯨꯗ ꯇꯧꯕ ꯄꯤꯛꯈ꯭ꯔꯕ ꯑꯃ ꯊꯝꯕꯒꯤ ꯄꯣꯠ ꯇꯣꯉꯥꯟ ꯇꯥꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯌꯥꯎꯔꯤꯑꯕ ꯆꯠꯅꯍꯜꯒꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯏꯀꯣꯗ ꯁꯨꯝ ꯐꯣꯡꯈꯤꯕ ꯆꯨꯝꯕ꯭ꯔꯥ ꯀꯥꯟꯗ ꯈꯪꯗꯦ ꯍꯤꯜ ꯏꯁꯇꯦꯠꯅꯦꯅ ꯂꯥꯎꯊꯣꯛꯄꯤꯔꯒ ꯁꯤꯕꯨ ꯚꯦꯂꯤ ꯅꯨꯡꯗ ꯂꯣꯏ ꯌꯥꯎꯅ ꯃꯗꯨꯁꯨ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯁꯤꯡꯗ ꯅꯥꯒꯥꯒꯤ ꯈꯛꯇꯤ ꯅꯠꯇꯕ ꯅꯥꯒꯥꯁꯨ ꯃꯩꯇꯩꯁꯨ ꯄꯥꯡꯒꯜꯁꯨ ꯀꯨꯀꯤꯁꯨ ꯄꯨꯂꯞ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯍꯜꯂꯒꯀꯣ ꯌꯥꯏꯗꯅ ꯑꯗꯨꯒ ꯀꯩꯅꯣꯗꯤ ꯗꯦꯂꯤꯕꯔꯦꯁꯟ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯔꯒ ꯉꯁꯥꯏꯒꯤ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜꯁꯦ ꯄꯨꯟꯅ ꯂꯩꯅꯍꯜꯂꯒ ꯁꯦ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯃꯆꯥ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯒꯨꯝꯕ ꯑꯃ ꯇꯧꯔꯒꯗꯤ ꯐꯒꯗ꯭ꯔꯥ ꯅꯠꯇꯕꯤꯗ ꯀꯩꯅꯣꯗꯤ ꯅꯥꯒꯥꯗꯁꯨ ꯅꯥꯒꯥ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜ ꯂꯧꯊꯣꯛꯈ꯭ꯔꯣ ꯀꯨꯀꯤꯗꯨꯁꯨ ꯂꯧꯊꯣꯛꯈ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯃꯁꯨ ꯍꯥꯏꯔꯛꯑꯣ ꯀꯔꯤ ꯑꯣꯏꯗꯣꯔꯤ ꯃꯅꯤꯄꯨꯔꯗꯤ ꯃꯗꯨꯅꯤ ꯌꯥꯝꯅ ꯂꯨꯅ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯇꯁꯦꯡꯅꯃꯛ ꯗꯦꯕꯂꯞꯃꯦꯟꯒꯤ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯡꯗ ꯁꯣꯊꯕ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏꯅ ꯗꯤꯃꯥꯟ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯅꯠꯇ꯭ꯔꯒ ꯁꯦꯟꯇꯔ ꯒꯚꯔꯟꯃꯦꯟꯠꯅ ꯗꯤꯃꯥꯟ ꯇꯧꯕꯗ ꯑꯗꯨꯃꯛ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯋꯤꯊꯤꯟ ꯁ꯭ꯇꯦꯠꯀꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯌꯥꯎꯕꯒꯤ ꯃꯃꯤ ꯇꯥꯏ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯟ ꯊꯝꯕꯤꯕꯁꯤ ꯃꯈꯥ ꯇꯥꯅ ꯑꯩ ꯇꯥꯃꯣꯅ ꯈꯨꯂꯥꯛꯆꯒꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯂꯨꯞꯁꯤ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯑꯦꯊꯅꯤꯛ ꯒ꯭ꯔꯨꯞꯁꯤ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏ ꯃꯁꯥꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯜꯁꯦ ꯁꯨꯝ ꯃꯊꯪ ꯇꯥꯜꯂꯛꯑꯒꯗꯤ ꯃꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯁ꯭ꯀꯣꯞ ꯑꯃꯗꯨꯃꯛ ꯂꯩ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯅꯥꯒꯥꯒꯤ ꯇꯥꯜꯂꯛꯈ꯭ꯔꯦ ꯉꯔꯥꯡ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯀꯌꯥ ꯑꯃ ꯇꯥꯜꯂꯛꯈ꯭ꯔꯦ ꯁꯤꯒꯤ ꯐꯨꯔꯨꯞꯁꯤꯡꯁꯤ ꯅꯠꯇꯕ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯌꯥ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤꯁꯨ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜꯒꯨꯝꯕ ꯀꯌꯥ ꯑꯃ ꯇꯥꯜꯂꯛꯑꯒꯗꯤ ꯃꯁꯤꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯍꯜꯂꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯇꯦꯟꯇꯛꯅ ꯊꯝꯕꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇꯦꯖꯁꯦ ꯄꯣꯂꯤꯇꯤꯀꯦꯂꯤ ꯁꯤꯚꯤꯂꯥꯏꯖ ꯅꯦꯁꯟꯒꯤ ꯑꯩꯈꯣꯏ ꯅꯦꯁꯟ ꯁ꯭ꯇꯦꯠꯀꯤ ꯑꯗꯨꯒꯤ ꯄꯔꯁꯦꯞꯁꯟꯗꯨꯗ ꯂꯧꯔꯀꯥꯟꯗ ꯑꯗꯨꯒꯤ ꯑꯦꯔꯤꯌꯥꯗꯨꯗ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯁꯤꯅꯤ ꯄꯣꯂꯤꯇꯤꯀꯦꯂꯤ ꯁꯤꯚꯤꯂꯥꯏꯖ ꯅꯦꯁꯟ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯤꯁꯤꯡꯁꯤ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯊꯤꯡꯀꯤꯡ ꯂꯦꯚꯦꯜꯁꯤ ꯃꯥꯒꯤ ꯑꯣꯏꯕ ꯀꯩꯅꯣꯗꯨꯗ ꯆꯠꯇ꯭ꯔꯕ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄꯒꯤ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯑꯗꯒꯤ ꯁꯤꯌꯔ ꯇꯧꯅꯕꯒꯤ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯛꯑꯒ ꯌꯥꯅꯤꯡꯗꯕꯁꯤꯡꯗꯨ ꯌꯦꯠꯄꯗꯨꯕꯨꯅꯤ ꯁꯤꯒꯤꯁꯤ ꯋꯦꯁꯇꯔꯟ ꯀꯩꯅꯣꯁꯤꯡꯅ ꯐꯤꯂꯣꯁꯣꯐꯔ ꯈꯔꯅ ꯏꯟꯇꯔꯄ꯭ꯔꯤꯠ ꯇꯧꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩꯅ ꯊꯦꯡꯅꯖꯕꯅꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯁ꯭ꯇꯦꯖꯇꯨ
ꯗꯤ ꯁꯨꯡꯌꯧ ꯌꯧꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯅꯤꯄꯨꯔꯁꯦ ꯍꯧꯕꯗꯒꯤ ꯑꯩꯈꯣꯏ 1949ꯗ ꯑꯩꯈꯣꯏ 1947ꯗ ꯅꯤꯡꯇꯝꯃꯒ 49ꯗ ꯏꯟꯗꯤꯌꯥꯗ ꯌꯥꯎꯔꯀꯥꯟꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯃꯊꯪ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯑꯝꯇ ꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕꯗ ꯏꯔꯥꯕꯣꯠꯀꯤ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯏꯟꯗꯤꯌꯥꯗ ꯇꯤꯟꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯆꯧꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯁꯝ 20 years ꯀꯩꯅꯣꯒꯨꯝꯕ ꯂꯩꯔꯀꯥꯟꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯔꯀꯥꯟꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯗ ꯁꯦꯝ ꯔꯨꯠ ꯀꯣꯁꯇꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯍꯧ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯒ ꯏꯍꯧ ꯃꯌꯥꯝ ꯂꯥꯛꯄꯗꯒꯤꯗꯤ ꯃꯊꯪ ꯃꯥꯒꯤ ꯑꯣꯏꯕ ꯀꯟꯁꯦꯞꯇ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯔꯛꯑꯦ ꯀꯨꯀꯤꯁꯤꯡꯒꯤꯁꯨ ꯂꯥꯛꯇꯕ ꯌꯥꯔꯛꯇꯗꯅ ꯀꯟꯈꯠꯂꯛꯇꯕ ꯌꯥꯔꯛꯇꯗꯅ ꯌꯥꯝ ꯆꯥꯎꯅ ꯂꯥꯛꯈꯤꯕꯁꯤ ꯃꯔꯨꯑꯣꯏꯅ 1993 ꯒꯤ ꯑꯩꯈꯣꯏꯒꯤ NSNIM-ꯒ ꯃꯈꯣꯏꯒ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯈꯤꯕ ꯍꯥꯠꯅꯈꯤꯕ ꯀꯝꯃꯨꯅꯦꯜ ꯀ꯭ꯂꯤꯟꯁꯤꯡꯒꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯒꯤ ꯊꯣꯛꯂꯛꯈꯤꯕꯅꯦꯅ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯂꯧꯖꯩ ꯖꯣꯒꯤꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯖꯣꯁꯤ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯖꯣꯁꯤꯒꯤ ꯃꯥꯒꯤ ꯔꯤꯌꯨꯅꯤꯐꯤꯀꯦꯁꯟ ꯃꯨꯚꯃꯦꯟꯁꯦ ꯔꯤꯌꯨꯅꯤꯐꯤꯀꯦꯁꯟ ꯍꯥꯏ ꯃꯁꯤ late 90s ꯍꯥꯏꯕ ꯇꯥꯔꯦ 96 97 98 ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯈꯤꯕꯅꯤ ꯖꯣꯅ ꯃꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯌꯥꯝ ꯀꯟꯅ ꯍꯧꯈꯤꯕꯒꯤ ꯃꯔꯝꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯇꯝꯗꯨꯗ ꯖꯣꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯀꯟꯅ ZRA ꯁꯦꯝꯃꯛꯄ ꯑꯗꯨꯒ ZROꯅ ꯂꯩꯔꯀꯥꯟꯗ ZRAꯒꯤ ꯄꯣꯠꯀ ꯂꯥꯛꯄꯁꯤ ꯌꯥꯝ ꯀꯟꯅ ꯅꯝꯊꯅꯕ ꯍꯥꯏꯅ ꯃꯇꯝꯗꯨꯒꯤ ꯀꯨꯀꯤꯒꯤ ꯂꯩꯔꯝꯕꯁꯤꯡꯁꯤꯅ ꯍꯣꯠꯅꯩ ꯀꯨꯀꯤꯒ ꯃꯣꯏꯒꯁꯤ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯑꯩꯈꯣꯏꯒ ꯀꯨꯀꯤꯒ ꯃꯥꯟꯅꯔꯤꯕ ꯑꯩꯈꯣꯏꯒ ꯅꯥꯒꯥꯒ ꯃꯥꯟꯅꯔꯤꯕ ꯁꯨꯃꯥꯏꯅ ꯖꯣꯁꯤꯡꯁꯤꯒ ꯀꯨꯀꯤꯒꯁꯨ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯑꯦꯅꯥꯇꯣꯃꯤꯀꯦꯜ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯗꯒꯤ ꯕꯤꯍꯦꯕꯤꯌꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔ ꯃꯌꯥꯝꯁꯤꯗ ꯈꯔ ꯑꯗꯨꯝ ꯃꯥꯟꯅꯕ ꯂꯩ ꯃꯥꯟꯅꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯅꯣꯔꯠ ꯏꯁ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯁꯤꯡꯁꯦ ꯃꯥꯟꯅꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯂꯥꯛꯑꯀꯥꯟꯗ ꯁꯨꯝ ꯁꯥꯒꯠꯂꯛꯄꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯛꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯆꯦꯟꯖꯁꯦ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯑꯗꯒꯤ ꯆꯍꯤ ꯈꯔꯁꯤꯗ ꯎꯔꯛꯏꯁꯦ ꯀꯩꯅꯣꯗꯁꯨ ZRAꯒꯤ ꯍꯥꯏꯇꯥꯔꯦ ꯖꯣꯒꯤ ꯃꯨꯚꯃꯦꯟꯁꯤ ꯌꯥꯝ ꯀꯟꯅ ꯂꯩꯔꯤꯕ ꯖꯦꯂꯦꯡꯉꯝ ꯁ꯭ꯇꯦꯠ ꯐꯣꯝ ꯇꯧꯒꯅꯤ ꯀꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯧꯗꯣꯛꯇꯅ ꯈꯣꯠꯇꯣꯛꯇꯅ ꯇꯧꯔꯛꯏꯕ ꯒ꯭ꯔꯨꯞꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯅ ꯈꯜꯂꯛꯄꯅꯦꯕ ꯁꯤ ꯋꯥꯈꯜꯁꯦ ꯃꯣꯏꯗ ꯑꯃ ꯀꯩꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯑꯝꯒꯅꯦꯕ ꯃꯔꯝꯗꯤ NSNIM-ꯒꯤ ꯅꯥꯒꯥꯒꯤ ꯗꯤꯃꯥꯟ ꯑꯗꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜꯒꯤ ꯁꯤ ꯄꯣꯠ ꯂꯥꯛꯑꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤꯁꯨ ꯃꯁꯤ ꯄꯨꯂꯞ ꯇꯥꯟꯗꯕ ꯌꯥꯗꯦꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯉꯛꯇꯕ ꯑꯃꯗꯤ ꯉꯝꯗꯦꯕ ꯆꯨꯔꯆꯥꯟꯄꯨꯔꯁꯤ ꯃꯤꯅꯤ ꯃꯅꯤꯄꯨꯔꯅꯦꯕ ꯃꯅꯤꯄꯨꯔꯁꯤ ꯃꯤꯅꯤ ꯏꯟꯗꯤꯌꯥꯅꯦꯕ ꯁꯦꯝ ꯋꯦ ꯆꯨꯔꯆꯥꯟꯄꯨꯔꯁꯤ ꯃꯤꯅꯤ ꯃꯅꯤꯄꯨꯔꯅꯦꯕ ꯋꯤꯠ ꯂꯣꯠꯁ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝ ꯑꯃ ꯇꯥꯕ ꯗꯤꯐꯔꯦꯟꯁ ꯑꯣꯐ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯀꯣ ꯑꯩꯈꯣꯏ ꯄꯨꯜꯂꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯅꯦꯗꯤꯛ ꯑꯦꯟꯗꯔꯁꯟꯅ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯖꯤꯟ ꯀꯩꯅꯣꯗꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏꯁꯤ ꯄꯨꯜꯂꯒ ꯂꯩꯕꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯀꯟꯐ꯭ꯂꯤꯛ ꯃꯆꯥ ꯊꯣꯛꯄꯁꯤꯗꯤ ꯁꯤꯚꯤꯂꯥꯏꯁ ꯄꯣꯂꯤꯇꯤꯀꯦꯂꯤ ꯁꯤꯚꯤꯂꯥꯏꯁ ꯁ꯭ꯇꯦꯠꯇꯨꯒꯤ ꯁ꯭ꯇꯦꯇꯁꯇ ꯌꯧꯕ ꯉꯝꯗꯕꯒꯤꯅꯤ ꯍꯧꯖꯤꯛꯇꯤ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯌꯥꯝ ꯆꯥꯎꯈꯠꯂꯛꯂꯦ ꯉꯁꯤꯃꯛꯇꯗ ꯏꯝꯄꯦꯛꯇ ꯅꯩꯅꯕ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯆꯤꯡꯒꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯗꯨꯅ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞ ꯂꯩꯔꯝꯕ ꯃꯌꯥꯝꯁꯤꯡ ꯕ꯭ꯔꯤꯖ ꯇꯧꯔꯛꯑꯦ ꯍꯧꯖꯤꯛ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯎꯈ꯭ꯔꯨꯜꯗ ꯑꯣꯛꯇꯣꯕꯔ ꯊꯥꯗ over 8 crores ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯈꯨꯠꯊꯥꯡꯗ ꯅꯠꯇꯕꯗ ꯊꯥꯗꯔꯤꯕꯁꯦ ꯃꯥꯒꯤ MLA ꯀꯟꯁꯔꯟꯗꯨꯒ ꯇꯥꯟꯅꯔꯀꯥꯟꯗ ꯍꯧꯖꯤꯛ ꯗꯤꯕ꯭ꯂꯞꯃꯦꯟ ꯋꯥꯔꯛ ꯃꯌꯥꯝ ꯑꯃ ꯂꯧꯈꯠꯅꯕ ꯍꯧꯖꯤꯛ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯊꯥꯗꯈꯤꯗ ꯉꯥꯏꯔꯤꯕꯅꯦꯕ ꯃꯁꯤꯒꯤ ꯏꯟ ꯗꯤꯇꯦꯜ ꯔꯤꯄꯣꯔꯠꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯟꯅ ꯑꯗꯨꯝ ꯒꯣꯔꯃꯦꯟꯗ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯁꯤꯗꯤ ꯂꯣꯠꯄ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯌꯥꯝ ꯀꯟꯅ ꯊꯥꯗꯔꯤꯉꯩ ꯃꯔꯛꯁꯤꯗꯩꯁꯤꯗ ꯃꯊꯪ ꯇꯧꯗꯨꯅ ꯂꯥꯛꯄꯁꯤꯗ ꯁꯦꯝꯒꯠꯂꯛꯏꯁꯤꯡꯁꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯤꯍꯦꯟꯁꯟ ꯃꯣꯠ ꯑꯃ ꯃꯤꯉꯣꯟꯗ ꯂꯩꯕꯁꯦ ꯍꯧꯖꯤꯛ NSNIM-ꯒꯤ ꯇꯣꯛꯁꯤꯅ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯒ ꯂꯣꯏꯁꯤꯟꯗꯣꯔꯦ ꯍꯥꯏꯅꯔꯛꯄ ꯂꯣꯏꯒꯗ꯭ꯔꯥ ꯂꯣꯏꯔꯣꯏꯗ꯭ꯔꯥ ꯈꯪꯗꯕ ꯗꯤꯃꯥꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯃꯣꯏꯒꯤ ꯗꯤꯃꯥꯟꯁꯦ ꯄꯤꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯍꯤꯡꯍꯧꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯄꯗꯒꯤꯅꯦꯕ ꯃꯅꯤꯄꯨꯔꯗꯁꯨ ꯍꯧꯖꯤꯛꯇ ꯇꯥꯔꯣꯟꯖꯣꯟꯅ ꯍꯥꯏꯕꯤꯈꯤꯕ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯍꯤꯜ ꯁ꯭ꯇꯦꯠꯀꯤ ꯀꯟꯁꯦꯞ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯈꯕꯔꯗꯨ ꯐꯣꯡꯖꯈꯤꯕꯅꯦ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯁꯣꯔꯁꯇꯒꯤꯅꯤ ꯃꯗꯨꯒꯤ ꯂꯦꯚꯦꯜꯐꯥꯎꯇ ꯈꯟꯅꯔꯝꯃꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯇꯧꯕꯕꯨꯗꯤ ꯒꯣꯔꯃꯦꯟꯅ ꯁꯦꯡꯗꯣꯛꯏꯀꯣ ꯀꯣꯟꯅꯕꯨꯗꯤ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯄ꯭ꯔꯣꯄꯣꯖꯦꯜ ꯇꯧꯕ ꯂꯩꯇꯦꯅ ꯋꯦꯔꯦꯁ ꯑꯩꯈꯣꯏꯁꯨ ꯑꯦꯄ꯭ꯔꯤꯍꯦꯟꯁꯟ ꯄꯣꯛꯑꯦꯕ ꯃꯩꯇꯩꯁꯨ ꯑꯗꯨꯅꯅꯦꯕ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯑꯗꯨ ꯁꯤꯒꯤ ꯑꯦꯄ꯭ꯔꯤꯍꯦꯟꯁꯟꯒꯤ ꯁꯤꯒꯅꯦꯜꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯦꯗ ꯑꯩꯈꯣꯏꯁꯦ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯂꯦꯚꯦꯜꯁꯦ ꯈꯤꯇꯪ ꯅꯦꯝꯗꯅ ꯇꯧꯔꯤꯅꯦꯕ ꯑꯗꯨꯕꯨ ꯃꯁꯤ ꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯂꯩꯗꯧꯗꯤ ꯅꯠꯇꯦ ꯁꯣꯂꯨꯁꯟꯗꯤ ꯂꯥꯛꯀꯅꯤ ꯑꯗꯣ ꯃꯅꯤꯄꯨꯔ ꯑꯦज ꯏꯠ ꯏꯁ ꯃꯅꯤꯄꯨꯔ ꯍꯧꯃꯤꯟꯅꯔꯛꯄ ꯉꯥꯛꯀꯅꯤ ꯂꯥꯛꯃꯤꯟꯅꯔꯛꯄ ꯉꯥꯛꯀꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯍꯤꯡꯃꯤꯟꯅꯔꯤꯕꯁꯤꯡꯁꯦ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯑꯃꯨꯛ ꯑꯀꯟꯕ ꯃꯅꯤꯄꯨꯔ ꯑꯃꯨꯛ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯊꯥꯖꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯅꯁꯨ ꯑꯣꯄꯟ ꯑꯣꯏꯕ ꯇꯥꯏ ꯃꯣꯏꯒꯤ ꯒꯣꯔꯃꯦꯟꯁꯦ ꯒꯚꯔꯅꯦꯟꯁꯇꯨ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯌꯥꯝ ꯂꯩꯍꯟꯅ ꯑꯩꯈꯣꯏꯅ ꯅꯠꯇꯦ ꯁꯤꯡꯁꯤꯅꯦꯅ ꯃꯤꯌꯥꯝꯁꯤ ꯂꯣꯏ ꯈꯪꯍꯟꯅ ꯍꯧꯖꯤꯛꯀꯤ ꯗꯤꯖꯤꯇꯦꯜ ꯏꯔꯥꯟꯅ ꯈꯪꯍꯜꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯄꯣꯠꯁꯤ ꯂꯥꯛꯑꯀꯥꯟꯗ ꯍꯥꯟꯅꯒꯤ ꯁ꯭ꯇꯦꯇꯁꯇ ꯍꯜꯂꯛꯀꯅꯤ ꯍꯥꯏꯁꯦ ꯑꯩ ꯌꯥꯝ ꯆꯦꯠꯄ ꯊꯥꯖꯕ ꯑꯃꯈꯛꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ
ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯒꯦꯞ ꯂꯩꯔꯤꯉꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯒꯤ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯊꯥꯖꯅꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯐꯥꯎꯔꯝꯕ ꯑꯦꯄ꯭ꯔꯤꯍꯦꯟꯁꯟ ꯃꯌꯥꯝꯗꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯣꯡꯕ ꯂꯥꯛꯑꯕꯅꯤꯅ ꯃꯁꯤꯗ ꯒꯕꯔꯟꯃꯦꯟꯠꯅ ꯍꯦꯟꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯆꯥꯎꯈꯠ ꯊꯧꯔꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯃꯤꯟꯅꯔꯒꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯇꯕꯗ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯖꯅꯣꯅꯤ ꯂꯥꯛꯆꯒꯦ ꯖꯅꯣꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ 6 ꯁꯦꯗꯨꯜꯒꯨꯝꯕ ꯉꯁꯥꯏꯒꯤ ꯑꯥꯔꯇꯤꯀꯜ 244 ꯀ꯭ꯂꯣꯁ 2ꯒ 275 ꯀ꯭ꯂꯣꯁ 1ꯒꯤ ꯃꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ 6 ꯁꯦꯗꯨꯜꯒꯨꯝꯕꯒꯤ ꯃꯁꯤꯒꯤ ꯆꯠꯅꯕꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯆꯠꯅ ꯄꯊꯥꯞꯁꯤ ꯃꯁꯤ ꯃꯅꯤꯄꯨꯔꯗꯒꯨꯝꯕ ꯃꯁꯤ ꯑꯦꯄ꯭ꯂꯤꯀꯦꯕꯜꯁꯤ ꯍꯣꯏ ꯈꯔ ꯑꯃ ꯇꯥꯜꯂꯒꯁꯨ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯄꯔꯦꯠ ꯗꯤꯕꯤꯖꯟ ꯈꯥꯏꯗꯣꯛꯑꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯃꯆꯥ ꯑꯃ ꯍꯥꯏꯇꯥꯔꯦ ꯂꯩꯖꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯈꯨꯠ ꯌꯥꯎꯗꯕꯤꯗ ꯑꯗ ꯃꯁꯤꯒꯤ ꯗ꯭ꯔꯣꯕꯦꯛꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯇ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯑꯗꯨꯒ ꯃꯤꯖꯣꯔꯥꯝ ꯃꯦꯘꯥꯂꯌꯥꯗ ꯂꯩꯔꯤꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜꯁꯤꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯩꯈꯣꯏꯅ ꯏ ꯄꯥꯎꯗꯒꯤ ꯇꯥꯖꯕ ꯃꯇꯝ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯊꯣꯛꯏ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜꯒꯤ ꯃꯦꯝꯕꯔꯁꯤꯡꯒ ꯁ꯭ꯇꯦꯠ ꯂꯦꯖꯤꯁꯂꯦꯆꯔꯒ ꯌꯥꯅꯔꯛꯇꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄꯥꯋꯔꯒꯤ ꯃꯇꯥꯡꯗ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯈꯦꯠꯅꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯍꯤꯜꯒꯤ ꯁꯦꯁꯨ ꯅꯠꯇꯕ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯔꯤꯌꯥꯁꯨ ꯑꯣꯏꯗꯕ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯑꯦꯔꯤꯌꯥ ꯑꯣꯏꯔꯒꯁꯨ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯔꯤꯌꯥꯁꯨ ꯑꯣꯏꯗꯕ ꯁꯤꯒꯨꯝꯕ ꯂꯝꯁꯤꯗ ꯁꯤꯒꯨꯝꯕꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗ ꯆꯥꯅꯅꯤ ꯅꯠꯇ꯭ꯔ ꯆꯥꯅꯔꯣꯏꯗꯣ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ 6 ꯁꯦꯗꯨꯜꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯩꯅꯕ ꯌꯥꯕꯁꯦ ꯃꯤꯆꯝꯁꯤꯡꯅꯁꯨ ꯈꯪꯕꯗꯤ ꯈꯔ ꯋꯥꯏ ꯃꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯃꯁꯤꯗꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯀꯣꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕ ꯑꯦꯔꯤꯌꯥ ꯑꯃꯗ ꯆꯪꯉꯒ ꯂꯩ ꯄꯣꯠꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯦꯝꯆꯥꯟꯗ ꯍꯥꯏꯕꯤꯕꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ 244 and 275 ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯏꯔꯛꯄ ꯃꯇꯝꯁꯤꯗ ꯌꯥꯝ ꯀꯟꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥꯗ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯔꯤꯌꯥ ꯈꯔ ꯂꯩꯔꯝꯕꯁꯤ ꯃꯈꯣꯏꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯄꯤꯁꯤ ꯍꯥꯏꯕꯁꯤ ꯃꯔꯝꯗꯤ ꯕ꯭ꯔꯤꯇꯤꯁ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥ ꯗꯥꯏꯔꯦꯛꯁꯨ ꯂꯩꯔꯝꯗꯕ ꯑꯗꯩ ꯃꯅꯤꯄꯨꯔꯒꯨꯝꯕ ꯄ꯭ꯔꯤꯟꯁꯂꯤ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯂꯩꯔꯝꯕ ꯂꯩꯕꯥꯛꯁꯨ ꯗꯥꯏꯔꯦꯛꯁꯨ ꯂꯩꯔꯝꯗꯕ ꯑꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏ ꯇꯥꯃꯣ ꯔꯤꯡꯀꯨꯅ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯁꯞꯄ꯭ꯂꯤꯃꯦꯟ ꯇꯧꯅꯤꯡꯕꯁꯤ ꯉꯁꯥꯏꯒꯤ ꯁꯤꯚꯤꯂꯥꯏꯖ ꯅꯦꯁꯟꯒꯤ ꯋꯥꯐꯝ ꯑꯃ ꯏꯃꯦꯖꯤꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯋꯥꯐꯝ ꯄꯨꯈꯠꯄꯁꯦ ꯑꯣꯐ ꯀꯣꯔꯁ ꯃꯅꯤꯄꯨꯔꯁꯤ 1947ꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯦꯝꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯏꯟꯇꯔꯦꯛꯇꯤꯚ ꯑꯣꯏꯔꯝꯃꯦꯕ ꯍꯦꯛꯇ ꯏꯔꯥꯕꯣꯠꯁꯤꯅ ꯆꯤꯡꯃꯤꯁꯤꯡꯒꯤ ꯃꯄꯥꯎ ꯇꯤꯡꯗꯅ ꯃꯈꯣꯏ ꯌꯥꯎꯍꯟꯒꯗꯕꯅꯤ ꯃꯈꯣꯏꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯐꯖꯅ ꯇꯧꯒꯗꯕꯅꯤ ꯃꯈꯣꯏꯒꯤ ꯑꯣꯄꯤꯅꯤꯌꯟ ꯇꯥꯒꯗꯕꯅꯤ ꯃꯈꯣꯏ ꯔꯦꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯍꯥꯞꯀꯗꯕꯅꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯏꯕꯗ ꯒꯥꯏꯁꯦ ꯌꯥꯝ ꯇꯧꯅꯔꯝꯃꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯌꯥꯝ ꯊꯦꯡꯉꯀꯥꯟꯗ ꯊꯣꯛꯂꯛꯈꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯔꯦ ꯇꯧꯕꯇꯕꯨ ꯔꯦꯐꯔꯦꯟꯁꯁꯤ ꯉꯁꯥꯏꯒꯤ ꯉꯟꯅ ꯂꯩꯈꯤꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯄ꯭ꯔꯣꯕꯤꯖꯟ ꯑꯗꯨꯅ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯔꯗꯤ ꯃꯌꯥꯝꯁꯨ ꯈꯪꯉꯤꯗꯨꯅꯤ ꯑꯁꯥꯝꯗ ꯂꯩꯔꯦ ꯃꯤꯖꯣꯔꯥꯝꯗ ꯆꯠꯅꯔꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯆꯠꯅꯔꯤ ꯃꯦꯘꯥꯂꯌꯥꯗ ꯆꯠꯅꯔꯤ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯃꯔꯤꯁꯤꯗ 6 ꯁꯦꯗꯨꯜ ꯆꯠꯅꯩꯑꯕ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯖꯣꯜ ꯀꯥꯎꯟꯁꯤꯜꯅ ꯖꯣꯃꯤ ꯀꯥꯎꯟꯁꯤꯜꯅ ꯗꯤꯃꯥꯟ ꯇꯧꯕ ꯃꯇꯝꯗꯗꯤ ꯅꯣꯔꯠ ꯏꯁꯇ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯍꯥꯏꯅ ꯑꯃ ꯄꯜꯂꯤꯕ ꯑꯗꯨꯃꯗꯤ khitang khara hena overstep tora haibani haina lobi ai madumadi makoina mathang ibi matamda semdokpiba phagani na khale kaino tadi administrative power share tawbaji 6 schedule nataba mongdu share tawba lamju dum leiri khudamoina state mari si nataba aji kaino se mangam le mahuri haijariba adu ragadi akoi north east da adu radi smain tawre adadi akoi ki problem areas ji kadai dano haibjini manipur ki point of view de gyan haijageba manipur ki laingak sida isda manipur hariba lam sida state sida karigumba jomi territorial council se semba taragadi zolan territorial council semba taragadi kari effect lakani haibje akoina article of constitution du 15 ga su akoi ge maroina para home clause c haibje ko khoda moina use of canal or water courses for agriculture see akoi ge council sina paigani haiba amukan hairabada iram nala sing amasung water gi lambi sing hai ising gi lambi sing turel haibitare masi ge council na paigani heba khoi ge para 3 my subsection c sida hairise adai di amakhangna para 7 gi subsection 4 da harisina financial accountability is state government ge control makha da leire roeba masi gi paisa kamai sine haiba planning kamai to je governor ge khothang da center na tawrani ba adai di mo para number 8 ta land revenue haibdi lamdagi tax khomba se state na yaroi governor gi khothang na governor na yadraga di kaim tu thin da yaroi ba aduga para number 9 da license piba company hangba trading tawba sisu governor gi consent yaw da taraga di state government ku thin da yaroi ba panbe aba ma khakdang aroi ba da dc sing se laiba gi thudon kana roi kaina dc sing sina trade ki matang da business ki matang da anything licensing piba sing amaroi governor gi ayaba yaw draga di adurdi hauzik 6 schedule gi makhada council se semagadi
Manipur gi legislative assembly gi ama weakness ama dum leire han dei so HAC hilera committee leibadagi haudik si mugla aga di hena dum amuk su mug power je piraga kadoni Manipur gi state siga connection di khar mang ka da leiba adare da khoi gi chingmi sinau singina tanjari si makoi de hena empowerment je piraga hena chakot kani haiba gi wakhalon amdi yawi am intention phatta gi su haina lauza de tawbada bu ngasai tamu robinron hai ki ba ching de singna awaba mayam lei haiba city hospital gi oiro khudam na ina singkap haina okhur gi akhoi gi kasom khulen gi okhur gi kasom khulen gi subdivision headquarter de 40 km chatpa singkap haiba village gi matani report am gi izeki yam ngalinge 2010-11 saita ado thengna base 40 km rainy season khong chali haiba sigi wafam si lei adu argadi akhoi da tampak tadi adu gi kitang akhoi da khudong sa ba madi lei adu argadi ngasai gi miron bisin angang unab chappa da lambi da siba gi wari si akhoi toina tai adu argadi genuine oiba awaba madi lei lambi thongi medical gi education gi simadi akhoi adum ya ba ya en masi bhau da koina accept tau da taragadi akhoi gi discourse democracy oira kado man di aduna we need to at least accept the fact that there are serious problems in the hills adu the government of Manipur gi mieng sing chen ni saida akhoi am sincere obatai akhoi outreach tau batai adu chingmi leader sing su chingmi sina question tau batai akhoi na very de question tau ri communal way na harakani ba adu chingmi gi leader sing sina chingmi gi awa si udri ji kari gi no hai chingmi na question tau da di chingmi gi politics soibam lei hai they must realize it adidi makoina chingmi leader me am khangal iduna makoi gi fund kama utilize to makoi social audit tau bi bra makoina makoi club sing hang bi bra sumna de identity gi ming da politics dang tau gani makoi gi leader sing ga kari tau ge makoi gi paisa pai ba sine kai tau ge hai bu di question tau roi hairaga di maduda achauba political lacuna ama democratic way the democratic way the sai kenogi wafum civilization posim la pa democratic culture adapt to ngam dri bai wakhalon la kani ba adana ine lakchen min ga ina panba point manga muk sida Manipur state ki jurisdiction ji yam chaun effect toy tawbu danger haibadi sai premchan hangbi ba question sina sai gi 6 schedule ji piraga su makoi da lakadaba problem ji kai no are they going to be really empowered I think it is not so point ani haibi ai amana 6 schedule ji piraga su Manipur state government gi influences somehow adum lai khine sima koi khami na bachai maram di koi Assam gi BTC pa le hoji ki memorandum se BTC se reference oi lowe Bodo Territorial Council sugum basi Jolan Territorial Council ma pike tamni hai basi BTC toina pal le hoji memorandum se da hygienic from the BTC des do overlapping of powers kanana pai ge toino ji gyan tanar se land and forest reserve forest the moi ku thabya de khudam moi haira kanda reserve forest the moi kaim to right lei ti heba council se ge adu already sugum mafam ji yam problem ko na tho resources the khudam moi haira kanda state government is the minerals phangeng kala the chromite phangeng kala si limestone phangeng kala si mase state government handle su kaim to bya de council su kaim to bya de mase central government ni so governor haiba mi as a governor haiba institution se makoina territorial council la leiba mi sina hoji hoji ki oina di khudam na jomi territorial council jolan territorial council to biri ba sing sina governors am trust sam thambiri ba hai the governors na makoi interest lo in protect to begin na it is not so because India is a amphibian nature of state kawi hai ba di kangphan ju hingba ngamba ising da ju hingba ngamba hai ba di kayung matam da di federalism chatpu ju man ba kayung matam di federalism je hai ba di power sharing su ya da ba system amane ba lakchani wo from the territorial councils ji piraga sing ji heta chaukalagani Territorial councils piraga chingmi the powers loin daily na sinaragani haibasimati city yamthin unfounded or constitutional provision munna padaba oina thokadrana khali aduga experiences mayam yengarugo so aina lakchani from the natural resources ki matang da land namus waters is ultimately masi state government ki list la oiduni ko na union list chakki doini haijari ba adu argadi aikoina Manipur gi federal structure amagi Manipur da power khare he na piu Manipur as a whole gi na power se piu adu chingmi sing ju suguma power amagi makhal protection se piga dabani haiba guma oina lagadi Manipur gi tampaki lamsu kanbang angani chingi lamsu kanbang angani adana aina sum toina haijaba tam amasung chingi politics si tawgi matam si loisila brana khali karigino haidaragadi chingmi tammi gi question ji hojing ma ka dore kaino je serious laws myam la eba hojiti kana UAP as Kashmir ga Manipur ga na khwadi am sine na ngarang khabar hindu ri yaw ma Manipur helimni adu edadi masiri de chingmi khatang de sina roi na tragana tammi ga tar sina ga damni haiba lo di oram do mande citizenship amendment ngarang nan chief minister na wangang bada jelerong program da haibi ki mali aina pau da tazo bada CM asam na haigi mali Cape Kumba Chowa issue la pasida akoi community me anje phaminaraga akoi kaidau mai protect tawsige akoi kamai kalawsige haibaji matam yoreji CM has on record accepted the fact that there is some problem adu etaraga di aina chingmi chinau singda
program si khutang la khoi nei na bia ba si we need to dialogue and we need to really realize that sixth schedule really is not probably a solution. It may give you some ethnic pacification, but in the real political terms, power that the central control oigadoni state de nan tho ogasu other state ki larger federal debate ama tahobana chumodra haibase thamjari yam ngai haibadi ethnic line politics to buse to asi aduga 6th schedule na yamna chap chaba solution ama porkata banate karigumba hoji paliba na koi MLA na koi minister singura koi award apa sing na koi thenari khudong cha ba sing du matam sana pukhan laga hai ri ba sothari ba mayam du pathau tawna bu hona se aduga apunba manipur ma gi makhada tuan ba lam singa sakot na koi punno hona ministry haba afam du ni ngasi ni matang soida manung punna gi thorom solution jage ngasi gi thorom asida panelist ahumungna thauga ba binam thagap ponok sari masini ngasi gi manung hona gi thorom masi kam to bi ha ba koi gi email ID impacttvnews@gmail.com to koi Facebook page ta khang de pe ya ga de ngasi gi ni kanai ba majority from jari